Islamic Revolutionary Guard के Navy Chief Hatkhre Iran की Islamic Revolutionary Guard Corps के Navy Chief Israel की air strike ता सीखरे हायरे Ali Reza Tangsari Kauba Navy Chief asi Israel na so haukiba sagol sen numitta Hatkhre haina claim tawkhibani Revolutionary Guard na thadorakhiba cherol amada Tangsari asi yamna thina sokpadagi kanbangam daduna laikhidabani haina State Television na phongdokhi Strait of Hormuz thingzin bada Tangsari na lawkhiba thodang bu thagat pa phongdokladuna waroladuna lanmi khudingmak Tangsari ngakani Lakadra numit amadi tha singda makhoina tawrakadaba angakpasing adu aikoina ugani haina phongdokhi United States amasung Israel forces ki attack na maram moiduna Central Iran gi khondapta leiba heavy water production plant yamna thina kaikhre makhatana operational oidre haina United Nations ki nuclear watchdog oiriba International Atomic Energy Agency na phongdokre Haukiba tang kuntaretta attack tawkiba khondapta leiba heavy water production plant adu satellite gi yengsin bada amasung installation gi e paw lobada yamna thina mang takhre haiba khangle madu makhatana chalaiba yadre haina International Atomic Energy Agency na social media X ta phongdokhe plant sida Iranian authority na lauthokpa nuclear machak amattadi leite haina agency sina haiki plant si haukiba tang kuntareta thugai khibane adubu maduda radiation gi khudong thiningai oiba amatta leite haina Iran na so International Atomic Energy Agency da pau pirakhi hairi Iran na Lebanon da base tawba terrorist group Hezbollah support taw sinduna Israel gi mayokta lan tawba amasung maduna maram oiduna Lebanon da mang takpa kaya thokhan bagi damak Lebanon gi sarkar na Iran gi ambassador tanthokkiba du chatlu haiba yadre Iran na Lebanon gi sarkar mawalaude haibagi ingit piba oina makhoi ambassador makhatana Lebanon da laikhigani haina kangan kare banba yamade Lebanon gi sarkar na Iran gi ambassador Muhammad Reza Savani asi persona non grata oire haina lauthokduna nomaijing phawbagi manungda Lebanon thadoklaga chatkinaba khanghan khibani Lebanon da leiriba aikogi embassy active oiri mari leinaba Lebanese body singna phongdokhiba wafam amasung takhiba waroi singi matungina aikogi ambassador makhatana Beirut ta thabak tawkhigani mahak Beirut ta leiri haina Iran gi foreign ministry gi spokesperson Ismail Bagena Pamise da phongdokhi Iran na satharakliba thausil asigi matangda kudakki oina Lebanese sarkar gi maikaidagi wafam amatta tadri deadline hendokhraba matungda hojik Lebanon gi authority na kari tawrakadoribano haibadu khangmangamdri ngasi ayok Beirut ta Iran gi ambassador na coffee thaktuna mahakna leiriba leibak adubu karem nakhi Lebanon na sidi Iran na khudum chansillaba mamingtagi oiba leibak kamani haina Israel gi foreign minister Gideon Sa'ar na phongdokhi Iran gi proxy terrorist group Hezbollah na Lebanon gi military dagi hena mapangal kalli hairi masina maram oiduna Lebanon gi sarkar ase terrorist group asigi mathakta khongthang kaya lauthoklebasu thabak onthok pangamdri pressure kaya na maram oiduna tha asigi angan basarukta Lebanon na Iran gi revolutionary guard amasung Hezbollah gi military thausin amatta chathaba yaroi haina athingba thamki Hezbollah na Israel da rocket amasung drone attack tawuna maram oiduna Israel na khut tharakpada Lebanon da yamna thina mang tak pathokli terrorist group asi maroina kha Lebanon da leisilaga awang Israel da attack tawu maramna Israeli forces na kha Lebanon yamna kan operation chathari pumon olhalagani haina wasakhiba Israel na kha Lebanon khudum chansin khiba yari haina thajanari United States ki President Donald Trump na Iran gi thau lauthokpa pami haina phongdokladuna Iran gi thau export tawbada yamna maruwariba khak ithak khudum chansinba yai haina ingit pikre athuba matamda yanaba puraktrabadi Iran gi thaknaba isingi facility fawba yauna maruwaiba pumnamak tumna thugaigani haina threat Toukhre Financial Times ki interview amada wangangbada Trump na nakhoida yamna puksil sengna hayu hairabadi aihakna khwaidagi pambase
Iran gi thau loba sini haina phongdokhi sahi sigi January thada Venezuela gi dictator Nicolas Maduro phaduna US na matam kaktana Venezuela gi thau gi industry khudum chansinaba khongthang lokhatkhiba aduga Iran da tawgadawriba siga sangdamnakhi Iran gi thau loba haibasida khar ithak khudum chansinba darkar tagani Iran na miraibakta thau yonbagi thabak chathabada madugi chada mari budra henbadi ithat asida tawbani adubu khongmi lanmi thajinduna attack tawbada misi mina yamna thokani amasung lana si matam yamna sangdokani haina Financial Times na report tawkhi aikoina kha kithak lawsin bayai lawsin dabasu yai aikoina tawba yaba kaya leiri madugi manungda matam kharadi ithat aduda leibasu yawba yai ithat asi ngakthoknaba Iran da upai irai leite haina khale ithat asi aikoina irai laina lawsin mangamgani haina Trump na haiki Trump na khar kida kurum chansinbagi wafam phongdokliba si Middle East ta US ki akhanaba forces kaya marom thomjinduna Iran dagi uranium pound lising amarom lawthoknaba honarakadra haina singnari ngai talaktani US ki War Department na Middle East ta lanmi lising tararom deploy Toukhre amasung US Central Command na so Middle East ta Marine lanmi lising ani chonga yauna atopa lanmi lising hum chonga su Toukhre haina lawthokhi ground operation chathabagi threat kaya torabasu President Trump na Pakistan gi mateng na US amasung Iran gi marakta wari sanabagi thabak yamna ningthina chathari athuba matamda yanaba ama puraklaba yai haina su phongdokhi social media da thagalakhiba post amada Trump na military operation loisannaba wari sanabada yamna khumang chaukselle adubu athuba matamda yanaba puraktrabade amasung Strait of Hormuz khudakta hangdoktrabade US na lan pakthok chawthorakani haina phongdokhe yanaba puraktrabade US na Iran gi power plant Thao gi well sing khar kithak amasung thaknaba ising supply toriba desalination plant phawba yauna tumna thugairakpa yai haina Trump na haiki West Asia gi matangda khanasi haiba demanda Lok Sabha yaithokre West Asia gi matangda khanasi haina opposition na pukhalakpa demanda Lok Sabha gi proceeding numit yungba matung pung 12 makhai phawba yaithokre isu asi numit yungba pung 12 taba matamda Congress ki luchingba Manish Tiwari na 0 hour gi matamda puthorakhi mahakna hojik West Asia da wariba phibam masi matangda House ta khanasi haiki House ta papers sing list toraba matungda opposition gi members sing na amukhan na mokoi gi demand adu satharakhi madugi paukhumda Parliamentary Affairs Minister Kiren Rijiju na protest toriba members sing da government na mokoi gi wari sananaba thorang tori haiki mahakna hai Prime Minister Narendra Modi na hanadagi House animakta West Asia ki crisis ki maramda cherolama thokhrabani crisis sama leiba matamda punna khanaminagadabani masida politics tawroidabani government na opposition ga loina na thabak to minagadabani haibagi thajaba piri haina phongdokhi